ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯥꯔꯣꯏꯗꯕ ꯆꯤꯟꯖꯥꯛ ꯈꯔꯒꯤ ꯃꯇꯥꯡꯗ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯥꯔꯇꯤꯀꯜ ꯑꯁꯤ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎ ꯄꯥꯎꯆꯦꯒꯤ ꯂꯧꯁꯤꯡ ꯄꯨꯀꯩꯒꯤ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯍꯥꯟꯕ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄꯒꯤ ꯃꯇꯝ ꯑꯁꯤ ꯆꯍꯤ 9ꯗꯒꯤ 15 ꯐꯥꯎꯕꯗ ꯑꯣꯏ꯫ ꯍꯥꯏꯔꯤꯕ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄꯒꯤ ꯃꯇꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯦꯅꯥꯔꯀꯤ ꯍꯥꯏꯔꯒ ꯈꯪꯅꯩ, ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯦꯞꯄꯒꯤ ꯃꯇꯝ ꯑꯁꯤꯅ ꯆꯍꯤ 95ꯗꯒꯤ 85 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯣꯏ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯕꯨꯅ ꯑꯩꯈꯣꯏꯅ ꯃꯦꯅꯣꯄꯣꯁ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅꯗꯤ ꯅꯨꯄꯤꯁꯤꯡꯅ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯈꯪꯂꯝꯗꯕ ꯌꯥꯏ, ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯅꯨꯄꯤ ꯈꯛꯇꯗ ꯊꯣꯛꯄ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯈꯜ ꯁꯣꯟꯊꯔꯛꯄ ꯑꯃꯗꯤ ꯍꯛꯆꯥꯡ ꯁꯣꯟꯊꯔꯛꯄ ꯌꯥꯎꯔꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯂꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯃꯔꯨꯑꯣꯏꯅ ꯆꯥꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯣꯡꯀꯥꯞ ꯂꯥꯛꯂꯤꯉꯩ ꯃꯅꯨꯡꯗ ꯖꯪꯛ ꯐꯨꯗ, ꯀꯦꯂꯣꯔꯤꯒꯤ ꯆꯥꯡ ꯌꯥꯝꯅ ꯌꯥꯎꯕ ꯑꯗꯨꯕꯨ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯀꯥ ꯍꯦꯟꯅ ꯄꯤꯗꯕ ꯆꯤꯟꯖꯥꯛ ꯃꯈꯜꯁꯤꯡ ꯆꯥꯕꯒꯤ ꯍꯩꯅꯕꯤ ꯂꯥꯛꯏ꯫ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯍꯥꯟꯅꯅ ꯁꯦꯝ ꯁꯥꯗꯨꯅ ꯌꯣꯜꯂꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯆꯥꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯒꯗꯕꯗꯤ ꯍꯛꯆꯥꯡꯗ ꯃꯆꯤ ꯑꯣꯏꯗꯕ ꯆꯤꯟꯖꯥꯛꯇꯒꯤ ꯑꯩꯈꯣꯏꯅ ꯌꯥꯔꯤꯕ ꯃꯈꯩ ꯂꯥꯞꯅ ꯂꯩꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯈꯣꯡꯀꯥꯞ ꯂꯥꯛꯂꯤꯉꯩ ꯃꯅꯨꯡꯗ ꯍꯛꯆꯥꯡ ꯐꯅ ꯂꯩꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯕ ꯅꯨꯄꯤꯁꯤꯡꯅ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯋꯥꯈꯜ ꯃꯥꯡꯕꯒꯤ ꯊꯧꯗꯣꯛ ꯐꯥꯎꯕ ꯊꯣꯛꯄ ꯌꯥꯎꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯅꯨꯄꯤꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯂꯤꯉꯩ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯆꯥꯔꯣꯏꯗꯕ ꯆꯤꯟꯖꯥꯛ ꯈꯔꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯜꯀꯣꯍꯣꯜ꯫ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯜꯀꯣꯍꯣꯜꯗꯒꯤ ꯌꯥꯝꯅ ꯂꯥꯞꯊꯣꯛꯅ ꯂꯩꯅꯕ ꯍꯣꯠꯅꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯑꯜꯀꯣꯍꯣꯜ ꯁꯤꯖꯤꯟꯅꯕꯅ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄꯒꯤ ꯃꯇꯝ ꯀꯥꯏꯍꯜꯂꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯦꯟꯁꯇ꯭ꯔꯨꯑꯦꯜ ꯁꯤꯝꯇꯝꯗ ꯍꯦꯟꯅ ꯁꯣꯛꯆꯤꯜꯍꯜꯂꯛꯄ ꯌꯥꯏ, ꯅꯠꯇ꯭ꯔꯒꯅ ꯄꯨꯛ ꯌꯦꯛꯄ ꯅꯠꯇ꯭ꯔꯒ ꯅꯥꯕ ꯊꯣꯛꯍꯜꯂꯛꯄꯁꯨ ꯌꯥꯏ꯫ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯛꯄ ꯌꯥꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯖꯤꯟꯖꯔ ꯇꯤ ꯑꯁꯤꯅꯤ꯫ ꯃꯁꯤ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯂꯤꯉꯩꯗ ꯊꯛꯄ ꯃꯇꯝꯗ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤ꯫ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯡ ꯑꯁꯤ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄ ꯃꯇꯝꯗ ꯍꯛꯆꯥꯡꯗ ꯐꯥꯎꯔꯛꯄ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯁꯤꯡꯗ ꯌꯥꯎꯔꯤꯕ ꯀꯥꯟꯅꯔꯕ ꯃꯆꯜꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤꯁꯤꯡꯅ ꯖꯤꯟꯖꯔ ꯇꯤ ꯅꯠꯇ꯭ꯔꯒ ꯁꯤꯡ ꯃꯆꯦꯠ ꯑꯃ ꯎꯝꯕꯒꯤ ꯍꯩꯅꯕꯤ ꯊꯝꯕ ꯐꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯈꯣꯡꯀꯥꯞ ꯂꯥꯛꯂꯤꯉꯩ ꯃꯇꯝꯗ ꯑꯐꯕ ꯏꯁꯤꯡ ꯆꯥꯡ ꯅꯥꯏꯅ ꯊꯛꯀꯗꯕꯅꯤ꯫ ꯃꯁꯤꯅ ꯍꯛꯆꯥꯡꯗꯒꯤ ꯏꯁꯤꯡ ꯀꯥ ꯍꯦꯟꯅ ꯆꯠꯄꯗꯒꯤ ꯊꯣꯛꯍꯜꯂꯛꯀꯗꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯑꯅꯤꯁꯨꯕꯗ ꯊꯨꯝ ꯀꯥ ꯍꯦꯟꯅ ꯌꯥꯛꯄ ꯆꯤꯟꯖꯥꯛꯁꯤꯡ꯫ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯂꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯆꯥꯕ ꯊꯛꯄꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ, ꯃꯔꯨꯑꯣꯏꯅ ꯊꯨꯝ ꯀꯥ ꯍꯦꯟꯅ ꯌꯥꯛꯄ ꯆꯤꯟꯖꯥꯛꯁꯤꯡ ꯍꯥꯏꯕꯗꯤ ꯁꯣꯗꯤꯌꯝꯒꯤ ꯁꯔꯨꯛ ꯀꯥ ꯍꯦꯟꯅ ꯆꯥꯁꯤꯟꯕꯅ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯛꯇꯕꯒ ꯂꯣꯏꯅꯅ ꯄꯨꯛ ꯅꯥꯍꯜꯂꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯂꯤꯉꯩ ꯃꯇꯝꯗ ꯊꯨꯝ ꯀꯥ ꯍꯦꯟꯅ ꯆꯥꯕꯒꯤ ꯍꯩꯅꯕꯤ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯂꯝꯕꯤꯗ ꯌꯣꯜꯂꯤꯕ ꯁꯦꯝ ꯁꯥꯔꯕ ꯆꯤꯟꯖꯥꯛ꯫ ꯍꯛꯆꯥꯡ ꯐꯅ ꯂꯩꯍꯟꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯊꯧ ꯇꯥꯔꯤꯕꯁꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯌꯨꯝꯗ ꯁꯦꯝ ꯁꯥꯖꯗꯨꯅ ꯆꯥꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯝꯕꯤꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯐꯖꯕ ꯃꯑꯣꯡꯗ ꯁꯦꯝ ꯁꯥꯔꯕ ꯑꯆꯥꯄꯣꯠ ꯑꯃꯗꯤ ꯑꯇꯣꯞꯄ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯎꯕꯗ ꯀꯥ ꯍꯦꯟꯅ ꯆꯥꯅꯤꯡꯕ ꯐꯥꯎꯍꯜꯂꯦ꯫ ꯑꯗꯨꯕꯨ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯂꯤꯉꯩ ꯃꯇꯝꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯅꯠꯇ꯭ꯔꯒ ꯍꯣꯇꯦꯜꯗ ꯌꯣꯜꯂꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯌꯥꯔꯤꯕ ꯃꯈꯩ ꯆꯥꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯁꯪꯕ ꯃꯅꯥ ꯃꯁꯤꯡꯒꯤ ꯁꯂꯥꯗꯀꯨꯝꯕ ꯑꯣꯏꯅ ꯆꯥꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯁꯪꯕ ꯃꯅꯥ ꯃꯁꯤꯡ ꯆꯥꯕꯅ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯂꯤꯉꯩꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯊꯣꯛꯍꯜꯂꯛꯀꯗꯕꯗꯒꯤ ꯊꯤꯡꯕ ꯉꯝꯕꯗ ꯅꯠꯇꯅ ꯍꯛꯆꯥꯡꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯃꯄꯥꯡꯒꯜ ꯀꯟꯅ ꯂꯩꯍꯟꯕꯁꯨ ꯉꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯔꯦꯗ ꯃꯤꯠ ꯅꯠꯇ꯭ꯔꯒ ꯀꯦꯐꯤꯟꯒꯤ ꯁꯔꯨꯛ ꯌꯥꯎꯕ ꯆꯤꯟꯖꯥꯛꯁꯤꯡꯁꯨ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯂꯤꯉꯩ ꯃꯇꯝꯗ ꯆꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯥꯔꯇꯤꯀꯜ ꯑꯁꯤ ꯔꯤꯂꯥꯏꯕꯜ ꯁꯣꯔꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯐꯣꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯅ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯣꯐꯦꯁꯅꯦꯜꯁꯤꯡꯒꯤ ꯄꯥꯎꯇꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯍꯣꯠꯅꯕꯗꯤ ꯅꯠꯇꯦ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫